Sino ma'am, ngasi di pau khara puraga lakchare. Ahama maktada pau ma hana lakhotchage, lakhotchaduriba pau sina. Ma Women Association General Headquarter dagi thadorokpa pau ni. Hairiba pau sina. Kharani gi mamangda NIA Mar nipa ani phaki. Phariba mar nipa ani sina. Jiribamda Pigliba angang sahi pawa padriba angang loinana. Nupi angang mioi tarupu. Tamthina miot thina olaga mihathina hatpada haktheng na senare haina NIA phakiba mar nipa ani do condition amata yaudana thadorakadabani phakiba mar nipa ani do micham ni ana Mar Women Association gi magi degi khangalai Jiribam da mamang chehigi November da nupi angang puna mioi taruk tamthina hatkhiba thodo adu da haktheng na chena badagi NIA fajin khraba Assam gi Kasar district dagi Moina Thol village da laiba Thangnialar Mar amasung Langrosang Mar ani micham ni makhoi condition amata yaudana thadorakadabani haina Mar Women Association General Headquarters na thadorok pachero amana hairi chero Ichinaw ma'am pau maga muktamina siko Kuki militant singi lusing basinga Kuki gi suda leiriba lusing basinga amadi Bharat lengaka Delhi da lakliba chayon sida wari sanagani haibagi pau ma lai tanjasi da hijing badi Malempum na khangi bani Manipur de irang sawaliba amadi drone bombing kaya ama tauraga maitai micham gi mathakta landariba India thugai bagi honariba sida Kuki singe yamna achoba khujin thorang yauri bani foreign funding kaya ga loinana micham gi mathakta maitai gi mathakta landabani haibase aduna ekhoi gi leiriba Bharat laingaka amadi Kuki militant singi luching basinga amadi suda leiriba Kuki singa wari sanarakani haibagi pawma laibase tanjasi da central government gi puning chinjenge ekhoi gi hoji Manipursy da irang sogoli base Kuki singi aduki matik achoba khut yauri habase Malempum na khangi bani adu regadi kari phirep lauraga Manipursy da tangdu leitaba purakani amadi hoji relief camp da kaya ama leiriba law uba phangdadana kaya ama leiriba mikap mira khuna thalliba amadi mafam khangda dana hoji relief camp da nongmagi leptana misi mina thoi base karam haina tauraga afaba tangdu leitaba purakani habase ekhoi Bharat leingakna asi khanda biraga mifam ase phambigani haibagi thajabase thamjari aduga amukasu haijagadabadi illegal immigrants Kuki narco terrorists na ngasi sogolaiba irang singsida drone bombing tauraga rocket missile bomb sijanaraga foreign funding tauraga Manipur gi mathakta landai haibasidi khudam sangdam kayama ground gi leiriba report kayama aikoi gi Manipur gi media tanatana national media yauna asigumba report kaya ama thagat kharabani aduna Kuki singsy gi mathakta kari phirep lobi gani haido matik chaba phirep lobi haina leiriba Bharat lenga ki puning chinjage adudi pause tamina sikoi chinaw Bharat lenga ka suspension of operation su sign tauriba Kuki militant group single union home ministry gi mathang chayol gi hogalakpada Delhi da wari sanana bathorang tawkre wari sanagadoriba sida Kuki national organization yauna Kuki militant group ki luchingba singna sarugya gadori haina agency gi paw amana report tauri Ichinaw ma'am hoji gi yamna achoba pawma Susanpur amadi Kangpokpi se Malempum bada masak khanganaba yamna kanna honari hairi Kangpokpi amadi Susanpur se Malempum bada masak khanganaba gi tamakta yamna kanna thaudang lawriba miyoi mari Kuki nipi amadi nipa mari ngarang phare hairi ba miyoi mari ase mayai karaba polam kayaga loinana phabani hairi haijaning badi Malempum bada sak takpase afabada sak takpiu Manipur haiba lamdam sigi manungda leiriba Susanpur amadi Kangpokpi se maitai amadi yelhomi akhoi gini aduna Susanpur amadi Kangpokpi se Malempum da sak takpa matamda afabagi lambi da sak takpiu Kuki na khoi gi mayai kaba polam kaya da sak takpi gno pham se si haijage Malempum da sak khanganaba yamna kanna honariba Kuki nupi amadi nipa miyoi mari ngarang phare haire pause tasiko amkaso hairamge Kangpokpi amadi Susanpur se Malempum da masak khangan ge di afabada khangan biu Kangpokpi amadi Susanpur se maitai amadi yelhomi akhoi gini Kuki na khoi gi nate aduna Malempum da afabada mingchat talhan biu na khoi gumba ikai khangdaba illegal immigrants Kuki narco terrorists na khoi na Kangpokpi amadi Susanpur Manipur gi mingchat thien ge na khanganu Manipur manung da leiriba Kangpokpi Susanpur se maitai ningthogi mamingdagi adu lamdo leikhibani abase na khoi kawganu adugi pause samta tarasi koi chinaw ma'am Kanpur amadi Kangpokpi dagi mayai kaba nisagi polam single loine na miyoi mari fagat kre mayai kaba ichinaw ma'am pauma tarabo ngarang Kuki duplicate police ama phare hairiye tabro pause duplicate police
पुलिस की ड्रेस ते सेलम यूनिफॉर्म ना पुलिस की अदुगा आईडी हंगुबा मतमदा आईडी दी लेरमदरे हाइरिये याम नोकनिंगदरो तसेंग मगना पुलिस असेंग बबु ओइरिब्रा नत्रगा डुप्लीकेट पुलिस बु ओइरिब्रा आईडी दी यावरमदरे हाइरि अदुदा कुकी नुपी मयामना फारे हाइरिये कुकी सिंगजु खंगियाबा कुकी सिंगसे मचिन याम थीबा फुरुपनेना अदुना कुकी मसेन जो थाजदेबा हाइरिबा कुकी नुपी मयामदना कुकी डुप्लीकेट पुलिस तो फारेबा फाबगी मतुंगदा हंगुबा मतमददी महाक अदो पुलिस ने हाइरे अदुबो आईडी येंगे एना कुकी नुपी मयामदना हंगुबा मतमदा आईडी दी का कोक एना हाइरे आईडी लेते एना हाइरे नोनिंद्रो पाउसे कुकी दी सेमजन साजनबा यामना हाइबनिना मखोय मसेन असुम खंग्याबा लाइबसे डुप्लीकेट ओइरमगनी एना तो नाकाना मोरमदा असेंगबा ओइरमबसु याय करिगिनामदा आईडी काउंट प्रोक्टबो ओइरमबसु जाय अदु ओइरगसु कुकी मसेन दी मखोयगी असेंगबा ई दो मसा खंगनाबनिना अदो डुप्लीकेट ओइरमगनी एना कुकी नुपी म्यामदना फाजनगरे हाइरिये पाउसे आना ताथोसिना को डुप्लीकेट कुकी पुलिस यूनिफॉर्म दी सेटपा खंगबा कुकी खनी मांगदसु कुकी टेररिस्ट अमा फाबदो गुवाहाटी दगी कमांडो की ड्रेस सेटलगा खुजुखलाई मैम पुरंबगी फाबदो कुकी सिंजनने कदाई दगी नो खंगदे असुगुंबा पुलिस की ड्रेस कई कई से पंसेदा सेसनगनियाबा अदुगा थिगलुबदना ओरिजिनल सु ओइरमोयाबा असिगुंबा कुकी सिंसे मतिक चाबा चैराक पीगदबनी अखोयगी लेरिबा कमांडो अखोयगी लेरिबा स्टेट फोर्स असुक फजखरबा अखोयगी प्राउड ओइगदबा असुगुंबा ड्रेस सिगा मखोयना असुमायना आइन कायबा थबक डिसीजन नरी बसे असुगुंबा कुकी सिंसे मतिक चाबा चैराक पीगदबनी अदुदी पाउसे तारसे को डुप्लीकेट कुकी पुलिस अमा फारे हाइबगी पाउसे लाउगे अपडेट के लोखचर के ngarang कुकी अमा पुलिस की यूनिफॉर्म से लगा आईडी दी याउदबगी मोय नुपी सिंगना चिंगनाबगी फारगा इंटरोगेट थोरी सीआईडी ओइरम याय हाइना हाइनरी पारी मुम चैनल सिबु येंबिरिबा मयाम पुनः पुई काय खुमनजरी इचनाव मयाम पाव मपुम फाना तामिनरसी असाइगी मा वुमेन एसोसिएशन जनरल हेडक्वार्टर दगी थादरको पावदो मपुम फाना तामिनसी अदुदा हाइजगदबदी मार निपानी दत नते अदुदा चेनरीबा मिहात पा खुदिमक मखोइसो आइनगी ओइबा सीबगी चेराक पीगदबनी हाइबदी हेंग तौरगा फारसी तौरगा मखोइसिंगसु थौरी यालगा आइनगी ओइबा एक्शन दा आइनगी ओइबा प्रोसेस दा मखोइसु सीबगी चेराक पीगदबनी हाइबदी एखोइगी चही बाव फाद्रिबा आंगांग ताइबंग मानसे करिनो अममबना कइनो आंगानबना कइनो अथुमबना कइनो अखाबना कइनो अदुबावना खंगजद्रिबा अदुगुंबा आंगांग चही बाव फाजद्रिबा आंगांग भावना मिनुंगसी यावदना हातपा ngamiaba amadi pikliba nupi masa sahi 10 baw phajadriba adugma nupi masa adubu miyo thina olaga tamthina hatlibaniaba amadi sahi yamlaba ekhoi ima singbu nupi gi ikai khubnaba wangma landhoga miyo thina olaga hatoga borak turenda thadar kibado malem pummana uhibaniaba amadi hoji hoji hairaga leiribani beti bachao beti parao haina asigi matangda asumaina miyo thina olaga miha thina haliba kuki illegal immigrants kuki narco terrorists singsy gi mathakta kari action lokhat pam thoi ebase ain gi oiba action lokhat pi waina akhoi gi leiriba central government gi poni chinhenjage amadi sigi case sida investigation tobiriba akhoi gi officer singi poni chinhenjage asigumba illegal immigrants kuki narco terrorists singsi bo sibagi cherak pipi wai ba pamse si haijage ngasi di akhoi gi pikliba angang si domu halaga la aroi malem pumana oki karamba mataw mawongda makoibu hatpi gi angang dona karamba miyeng yengaga makoibu kina hangatna yengkhe abado malem pumana uri baneba ado asagi pause mapum phana tamina siko sinamda yore na kapsanari ba lapsanari ba mayam se pause tasi margi leiba women association gi general headquarter de thadorak pa pause asisu tamina si तारागा माथोई तजिरी बाम बोरे बक्रादगी नुपी अहुम अमसुंग अंगांग अहुम यावनो पुन्ना मियोय तरुक फादुना पुखरगा तमथिना हाटकिबगी थौदोकता सेनबा मियोय अमा होकिबे जुलाई 19 दा आसाम की कासार एरिया दगी फाखरब मतुंग थौदोकता सेनबा मेन एक्यूज amasu mathangi nonganba august 19 माथोई दा मिजोराम की कैपिटल आइजोल दगी फारे फारब मियोय एदुगी ममिंग ना लालरो सांग मार एलाइस रोसांग कवी आसाम की कासार डिस्ट्रिक्ट दगिनी मियोय एसजिरी पाम तनुपी अंगांग पुन्ना मियोय तरुक हाटकिबगी थौदोक अदु दा मरु ओइना सेनबा मिसक अमनी मखोय तरुक अदु मियोय तरुक अदु बतमथिना हाटकिबा थौदोक अदु हानादि कुकी मिलिटेंट सिंगना सथबनी हाइना लौनरमखिबनी अदुबु हंदक मिहात असिगा मरी लेना मार कम्युनिटी की मियोय अनि फागतखिबा असि थौदोक अदु मार कम्युनिटी सिंगना सथबनी हाइबदु यामना मेक सेंगले हाइरी मरक कुकी इनपी की जनरल हेडक्वार्टर्स न थदोरक पसेरोल अमना हाइरी बना जिरिबा मिहात के मरी लेना मार कम्युनिटी की मियोय अनि फाखिबा अदु अकनबा मोंगदि यानिंगदे फाखिबा मखोय
मखोई अनि मिचम ngakani NIA amasung Assam Police ki combined force na jiriba mihat ka mari lenana fare hariba thanglian lan mar amasung lalrosang mar ani asi Assam ki Kasar district ki manung chana leiba moina thol village tagiri makhoi animak machine manau ni nungmagi afang ba thabak suraga makhoi gi hingnabig lambi oribani makhoi da criminal ki oiba background amata leite NIA na fakraba thanglian lan marna motorboat thobo misakni loinana Independent Church of India da elder oina leiba misakni makhoi anibu phakiba asina micham yam da ka henba thongsing sathi haibagi mayek laraba khudam haibadu oire loina asigumba Kuki Zomal community sing da sathaba inhuman campaign asi khudak talib kadabani NIA na fajin kraba makhoi anima condition amata yauduna thadu kadabani hairi panbe abadi aduga Susanpura madi kangpokpi dagi mayai ka ba nisa kya ga loina na phari ba nupi ni pa sing dugi maming se tamina siko asigumba ikai khangraba refugee Manipur si manung da changsala ga Manipur ki mingchat thihanliba amadi Manipur si ki manung da irang sawoliba Manipur si da nisa sandoiba asiguma illegal immigrants Kuki narco terrorist sing se maram na tanukhi ga dabani amadi makhoi sing se phara ga ain gi oiba matik chaba chairak pi ga dabani illegal immigrants Kuki narco terrorist sing sina Malayam si da Manipur se phajabada mingchat chalhanaba honabadi liner dana Malayam si da Manipur se aduki matik mingchat thihanli amadi illegal immigrants Kuki narco terrorist sing na pikliba angang sing bu phajalaga Kuki gi pikliba nipa masa sing bu crime da pusale base khudam sangdam kayama leikhrabani asigumba Kuki illegal immigrants Kuki narco terrorist sing se ain gi obe action lokhat pi haina aikhoi leiriba central government gi pukning chinghenjege amukka haijaram gadabdi kanglei park se da refugee hoina sanga ga kanglei park ki mingchat thihanliba malem pumbada Susanpur kangpokpi ki mingchat thihanliba Kuki minai noida haigadabadi Susanpur kangpokpi se maitai ekhoi gi amadi leiriba Manipur gi yelomi ekhoi gi lamni minai noina ngarang khak changa ga Manipur mingchat thihan gano kangpokpi Susanpur gi mingchat thihan gano kangpokpi Susanpur hairiba se Manipur manung da leiribani noi napa napuna thanamba lam nate asida nakoina tawningba tawganu nakoina tawningba tawba yaroi famse si haijage aduna amukka haijage tungdadi kangpokpi Susanpur haiba se leiriba maite ekhoi gi lam amadi yelomi ekhoi gi lam ne base Kuki nakoina matam khudimak tak khangadabani pause taminar siko kangpokpi amadi Susanpur dagi phagat khiba mayai ka ba polam kaya ga loinana phari ba nupi ni pa singdugi ming amadi makhoi gi leifam do phajana khangdo asi Churachandpur amadi kangpokpi dagi mayai ka ba nisagi polam single loinana miyoi mari phagat khre mayai ka ba nisagi mayok changsilak khongjani saru ama oina thasigi amada security force ki kangbuna Churachandpur amasung kangpokpi dagi mayai ka ba nisagi polam singa kona na miyoi mari phagale hari Police की पावर से नहाय Churachandpur police station की मनुंग चना माता village to hangba mobile vehicle check post security force की कांगबुना चिंगनिंगाय ओइबा मोंग दलाकपा bolero pickup registration number MZ01X3200 asi check to bagi thabak chathabada gari aduda haptuna purakhiba WYKG aniga gram chamri ga kona na mioi ama fagat ki hari farba mioi ado Churachandpur gi new lamka gi balbeng village tagi MS Chinlungning kuntra mapan kauri hari numit asima da security force ki kangbuna kangpopi district tagi mioi ahum amasu brown sugar kg aniga gram humfuga mathoi opium kg aniga gram marfuga nipan ganja gram chamaga nifus sel oina lupa lising kunga humdoiga chamaga tara amadi mobile phone tara ga mariga kona na mioi ahum fagat pangam ki hari faraba sing aduna kangpopi 1 number 9 dagi MS nahingnai chong elas hachong hansing nifuga nithoi gamgi fai dagi MS Rebecca Hauki famadi cycle gi psycho village gi pautin kai khong cycle wi haidi Kuki na no adoi chinau mem haije gadabadi hauji ngarang nahan khamelokta akhoi gi maitai khungak pa ibung yu pa akhoi maitai athoba sing pha bagi laiba mayam do ubada thamoi se duki matik nongaite lan torokpa matamda Kuki singna maitai gi mathakta landarakpa matamda akhoi mayam gi tamakta chongthoiba akhoi gi athoba singbu akhoi na khungakpa matam khuding makta akhoi na khungakpa haijari base kari gino akhoi gi tamakta matam khuding makta chongthorei base khungakpa na mamang thana chongthorei eba Kuki singna sahi phau phadriba angang bhauna lemna thada makai nupi angang sahi yauna ba ema sing bhauna lemna thada bage mio thina olaga miha thina hatleba tanjadu da kana chongthorei akhoi gi khungakpa ibung yu pa singna chingkhong chingya da chongthorei eba akhoi arambai tengol gi ibung yu pa singna chongthorei eba aduna
ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕ ꯏꯕꯨꯡ ꯌꯨꯄꯥ ꯑꯩꯈꯣꯏ ꯈꯨꯟꯉꯥꯛꯄ ꯏꯕꯨꯡ ꯌꯨꯄꯥ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯂꯥꯏꯅꯤꯡ ꯑꯣꯏꯅ ꯂꯥꯏꯁꯣꯟ ꯑꯣꯏꯅ ꯃꯈꯣꯏꯕꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯊꯧꯖꯥꯟꯕꯤꯁꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯖꯔꯒ ꯑꯩꯈꯣꯏꯅ ꯅꯤꯖꯔꯒ ꯂꯩꯖꯔꯤꯕꯅꯦꯕ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯉꯥꯛꯄ ꯏꯕꯨꯡ ꯌꯨꯄꯥꯁꯤꯡꯕꯨ ꯊꯤꯔ ꯍꯨꯝꯃꯒ ꯐꯥꯕꯒꯤ ꯊꯕꯛ ꯑꯃ ꯆꯠꯊꯔꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯩꯇꯩꯅ ꯍꯥꯟꯅ ꯂꯥꯟ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ ꯃꯩꯇꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯈꯨꯟꯉꯥꯛꯄꯁꯤꯡꯅ ꯊꯣꯛꯂꯛꯏꯕ ꯑꯔꯥꯝꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯊꯣꯛꯂꯛꯏꯕꯁꯦ ꯑꯍꯥꯟꯕꯗ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔ ꯊꯣꯛꯂꯛꯈꯤꯕ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯍꯥꯟꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕꯁꯨ ꯂꯩꯇꯦ ꯃꯌꯥꯝꯁꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯌꯨꯝ ꯀꯩ ꯇꯨꯝꯅ ꯆꯥꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯗꯅ ꯉꯥꯎꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯆꯣꯡꯊꯣꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯉꯥꯛꯄ ꯏꯕꯨꯡ ꯌꯨꯄꯥ ꯑꯩꯈꯣই ꯑꯔꯥꯝꯕ ꯏꯕꯨꯡ ꯌꯨꯄꯥꯁꯤꯡꯗꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝ ꯍꯥꯏꯅ ꯀꯥꯎꯗꯣꯔꯤꯕꯅꯣ ꯑꯗꯨꯒ ꯈꯥꯃꯦꯟꯂꯣꯛꯇ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏ ꯈꯨꯟꯉꯥꯛꯄ ꯏꯕꯨꯡ ꯌꯨꯄꯥ ꯐꯥꯕ ꯂꯥꯛꯄꯁꯦ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯁꯣꯛꯏ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯀꯨꯀꯤꯁꯤꯡꯅ ꯈꯥꯃꯦꯟꯂꯣꯛꯇ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕ ꯃꯥꯄꯟ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯈꯤꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈꯤꯕꯗꯣ ꯃꯐꯝꯗꯨꯗ ꯀꯅꯥ ꯆꯪꯕꯤꯔꯛꯈꯤꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯟꯉꯥꯛꯄ ꯐꯥꯕ ꯃꯇꯝꯗꯗꯤ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯈꯨꯟꯉꯥꯛꯄꯅ ꯊꯣꯛꯏꯕꯁꯦ ꯑꯔꯥꯝꯕꯥꯏꯅ ꯊꯣꯛꯏꯕꯁꯦ ꯃꯌꯥꯝꯅꯁꯨ ꯂꯣꯏꯅ ꯈꯪꯉꯤꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯟꯉꯥꯛꯄ ꯏꯕꯨꯡ ꯌꯨꯄꯥꯁꯤꯡ ꯂꯩꯔꯤꯕꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯟ ꯂꯣꯏꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯈꯨꯟꯉꯥꯛꯄ ꯐꯥꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯀꯟꯕꯤꯗꯣꯔꯤꯕꯅꯣ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯅꯥ ꯆꯣꯡꯊꯣꯛꯄꯤꯗꯣꯔꯤꯕꯅꯣ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯆꯪꯉꯛꯄꯁꯨ ꯀꯣꯟꯊꯪꯗ ꯏꯁꯇꯦꯠ ꯐꯣꯔꯁ ꯆꯪꯉꯛꯄꯁꯨ ꯀꯣꯟꯊꯪꯗ ꯃꯩꯇꯩ ꯁꯤꯕ ꯂꯣꯏꯔꯒ ꯀꯨꯀꯤꯅ ꯃꯩꯇꯩꯗ ꯀꯥꯞꯊꯔꯝꯕ ꯂꯣꯏꯔꯒ ꯀꯨꯀꯤꯅ ꯃꯩꯇꯩꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯂꯣꯏꯔꯒ ꯀꯨꯀꯤꯅ ꯃꯩꯇꯩꯁꯤꯡꯕꯨ ꯃꯤꯑꯣꯠ ꯊꯤꯅ ꯑꯣꯜꯂꯒ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯂꯒ ꯍꯧꯖꯤꯛ ꯐꯥꯎꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯀꯌꯥ ꯑꯃ ꯊꯤꯕ ꯐꯪꯗꯗꯨꯅ ꯂꯩꯔꯤ kaya ama thiba phangda hemanjit kadai no linthoi ngambi kadai no asugumba kaya ama ngasi thiba phangda duna pangongna mathau mangam pangthoi aba asugumba kaya ama leireba aduna haijagadabadi akoi khungakpa phabi ganu khungakpa na ngasi jawhauda kana gumba amada ain kaiba thabak tawkhibasu leite amadi manipursy ga tangdu leitaba purakpada ekoi mayamna apun moine lepminaraga central government state government amadi ekoi leiriba yelomi mayamna Manipur se ayang mathu matamda tangdu le tawa purakna bagi tamakta ekoi miyam di thongni jari bani adubu illegal immigrants kuki narco terrorist na kaiho lan se hagotlaga maitai na labukta law ure hekta nongmai kapsalai aduga ekoi home minister na lambi chado sin chatpagi ayaba piraga su chatpa matamda kuki singa nongmai kapsalai asugumba kaya ma tawriaba aduna irang sogol eiba kuki illegal immigrants kuki narco terrorist singdugi mathakta central government na action lokhat piwaba asi ofam se haijage aduga amuka haijaga dabadi ngasi gi video se aina pokhachari badi hauji mar nipa ani jiri bamgi thaudok tu da haktheng na senare haina NIA na phaki badubu mar women association general headquarter dagi haiba mar nipa ani do thadoraka dabani ani do misam ne na amuka mu anoba lalong sanarai asida aina haijaga dabadi mar nipa ani do Sibagi cherak pipiu aiba wafam se si haijage central government poni chinhenjage amadi ekoigi high authority singi pungning chinhenjage minungsi yaudana angang pigliba angang bhauna tamthina hatpa ngamiba adugumba mar nipa ani do sibagi cherak pipiu wafam se si haijage ichinaw mayam ngasi gi video se matang se ga loisenjarege video se ga soiran yaw khiba kya lerga so ngakpi waina pari mom channel la yeng biriba mayam punang ge pham dei kong non jari kanglei pakna yai fare ibudo pakhang wana yai fare